Pauchada Yimpum Ibamar Ibapau Khara update Tawjari. Senja Thumjagi Maralda senior accountant Amalok Youkhre. The minister Nongtombam Berenda Lusingba, busy Vigi Anisupalingak Asinalamdam Asida Senja Thumja, Marufang Namutan and Abapandamda. Vigilance and Anti-Corruption Department Amhang Dokrabamato. Department Asigi Vigilance and Anti-Corruption Police Station Gitim Amana. Ngarang Yum Sagasan Amida senior accountant Amasenja Thumja Satarambagi Maralda. Pagalava matung April mga forward flash custody remat lautaduna police station asiki logap ta thajan gre. Police ki paunahai Senja Thumja sa tharambagi fagat krava senior accountant aduki maming Abdullahi Kawi Lilong dagine. Hausa Manipur Legaki Treasuries and Accountant Department ki makada Thawalge. Treasury Office da senior accountant oina posting tabane. Magarang yum sagasya na mitkin til pung hompitat tararum tawada maki office makta dagi business and anti-corruption. PS ki Tim Amra Fagat Bane, Pawasin Makatan High Treasury Office Tawalna, Manipur Ekaki Tongan but departments and gibil passed over Mari Laidana. Senior accountant were the Lina Mari Lina was the gis held demand of Maralda Mafu Pavane. Makimatata Vigilance and Anti-Corruption Police Station the rest at our case Atugi. Affair number 3 close 3 2022 BNACPS ni Hinasu Police Pau as in haire. Far away accountant adu special judge BC ek thawal ki court hauna vimatu ina futhok loina na makata na thiga nanava April mga forward police custody rimal pi khibani ningsing bajai tha asi kun mga dasu vigilance and anti-corruption PS ki team asimang na Bisnupur district ki khathinung gai gram panchayat ki pradhan oiba ningthaujam Ramananda kauba miyoi ama Mahatma Gandhi National Rural Employment Guarantee Scheme ki thabak subada Senja Thumja sa tharambagi Maralda phagat khrabani atopa pau amadana MSPCL ki employee ambayawna ani fare Menequis MD Saratna Bengaluru da Sengre. Logayukta na sa Tarakvan investigation ka Mari Lina na Senja Thumjagi case da Chenava Manipur State Power Company Limited MSPCL ki employee ambayawna biyo aning asi fare. Miyo ni mag special judge Logayukta Manipur da ngasi puthok laba patung namit tari ni police custody rimal lautakre. Logayukta Manipur na appoint daw kiba case asigi awosu wariba Kaksing District Police ki SB Haire IPS na affair number 4 close 02 2022 CVPSU S7 close B /13 PC8 and 120 B /34 IPC kamari lainana. Ngasi miyoy ani fakibani faraba miyoy ani adudi DGM Transmission Division number 3 MSPCL da nauna Rengas tawraga lairibot Loksau Sub Station ki hanage AE Aribam Rajendra Sharma amasong Auzina thabak taki botharaba ASO Transmission Construction Division number 1 ki thau Puramba Okram High School Sengne. Sakvi karong 2x1 MBA substation sapaga loina kilometer nifuga mga sangna 33 kV line tingba masong. Ay nazada bamong the project asida chawna semdok to nandan Love Civil Center full of resource ki makada turnkey basis da civil work mari lena bathabak singchawna project ase paikat bagi namada ay nazada ba thong kesa thaduna asowa senpam kaya lokho kiba kamari lena na satharak case ambaga mari lena na official ani ado phagat kibane loina na lok ayuk da mani phone case asigi matang da yamna kupna thijallaba matungda FIR adu launch taw kibane amarom da case asigi man accused weriva MS PCL da hojik managing director hoina re-engage tawthun leirba matam adugi civil engineer power and Sarat Singdi February Taragamari da Kona Takiba interim and is a very bad condition sing ado violate Toragangarang. Mars Guntra Bengaluru the mission Youkhre and Sarat Asi Englishing ani Marida Sahimanga service Taurumlaga. Safe engineer 424 Wina retired Dokibane. Lloyd and Hariba Matam Atu the Hokiba Sahitari Rongibatamasi MSPCL managing director Wina service Doctor Lakimani Haire. COVID-19 Lakidava Singi ex Gracia Pitok Lagane. COVID-19 ki laina la chatna laikidaba miyoi sing nakaba imung manung ki miyoi sing da State Disaster Response Fund SDRF ki makada kai tharapal palising yakai ki exgracia pithok lagani an Impal West ki Deputy Commissioner DCSU Oriba District asigi District Disaster Management Authority DDFA ki Chairman Thoksom Kiran Kumar ki charola mana phangdorakle aukiba March taraga mathoida Manipur Sarkar ki Secretariat Relief and Disaster Management Pirakpa Directive Makada ex Gracia Pitok Nadaba Office Memorandum Amaso Thasi Kunifan the DC Kiran Kumana Thokre Mamang Sahi December Kunda Court Case Amagamari Lenan ex Gracia Pibaki Matangda
Mangjona office memorandum thokraba matungda makhathana anoba office memorandum asi thokibani ex gracia pibagi matang da disbursing officer oina Kiran Kumar masamak disbursing authority oina designate tawre authority office address na lambel pat leiba DC office complex tawre makhatana babu farat leiba DC Bangalore office the branch officer relief oina bathau tawriba Abdul Majid sahabu ex gracia pibagi nodal officer oina khandokle officer asigi contact number 87873995 ni babu farat leiba DC Bangalore office ke room number 2 BP quarter number 12 teki ex gracia tana da darkhas form laura ba yagani haina cherol da makatana aire SIM thabak teki suspend tawkre Sosanpur district police headquarters ki reserve line de leva SIT jamkhola namaram chadana hegle village ki chief fazin bagamari leitana thabak teki suspend tawkre Sosanpur district ki SB na thoki voter amagi matungina SIT jamkhola ni bathak departmental inquiry satharaba matungda maral ki matungina kudak teki makhata order amathok triba phawa thabak teki suspend tawre Suspend manungda bhaki headquarter asi district headquarters Sosanpur ki reserve line tawegani SB ki aba yaudna station thadok pa yaroi loina nungti damit khuding bhaki attendance ki damak SB ki reserve office da report tawgadabani haire makha tarakpa atop paw amadana nafi hat ki bagi mayukta miyamna police ki gari mai thakre sahi kun manga surava nafi ma hat ki bagi mayukta khosang raba miyamna Arunachal Pradesh ki Chalan district laiba Kharsang police station da khamdu laiba police gari ama mai thadokre protester sing adula lai kitraba nafi adu ke wild amati maral lai basi bagoi de sin haina diman tawki thaudok adu Kharsang police station da koisang raba miyoi chami het mana changlak ton station manung da khamlaga laiba police ki gari bojum selection mi ki bitang da mai thadok lambare report ki matungin tha asigi darita injan palace da laiba tea garden amada ki nupi amathi ba khangdana lake madung darakpada mahaki asi bhaksang oina phangki ba galoina na bihat aduda chenaram gani hen singnaba miyoi ani police na phagat pangamke Paraba mi ani edudi Dinesh Mardi sahi kun gani thoi amadi Arun Kisko sahi kunni makhoi ani mak Kharsang da leiba ti factory da thabak tawbani haire laisang da huran bachang loba mari fare Assam ki darang district ki manung chanba Carvetia town da leiba Hanuman temple gi loksing phakai don lai modi mari amadi lupa la ke agi senpham oi kedava atang ba forcing huran ke bagi thodok ka mari leina Assam police na Sonitpur district ki tongan ba mafam sing dagi mi mari fare haire Paraba mi sing aduti Bilal Hussein sahi kulum toy Aved Ali sahi kun gani toy Hajifur Rahman sahi nifu amadi Rafiqul Islam sahi kun gadari ni makhoi mari bak darang distriki katoni kaun dagini hari police source amana fongdorok pada Paraba makhoi mari uang pong tau pada makhoi ki maral jajaki amadi Indian Penal Code ki section 457 amadi 380 ki bakata case amare start tawkre Asa workers ingi crore yakhi hundoi thadokre Meghalaya ki asa workers singi senba sahi lisingani kun mathoi kunitoi gi tolo pinera balengana lupa crore yankhayum du ki senpam thadokre thadokhe ba senpam asida mamang sahi ki March phawba gi tonduna leiriba senpam jing pithok pangam lagani financial year 2018-2019 gi oina fan thadok haudabana maram oraga ne NISM na asa workers singi changnaina payment piba ngamhogdabani ana official release amana bongdorakle aroi content singa sigi maroi ba paw khara si ba paw dam jariba Manipur local news YouTube channel amadi Facebook page asidagi yang biri bapuna mapathaga jari channel lesson adum takana abadi subscribe tabi to besuna subscribe tabi rom roinana like and share tabi so kabi ganap namakpo amakana thaga jari